Hello guys, ngasi di Ningsingkhul fajaba khara mayam da share tawjarake. Ningsingkhul gi life do chakhara me haibadagi ngasi se lai thoram tawdoine ado mayam no yenghanjarake khongna khabani na kara wangang ma fu kha kame ado yenghanjarake mayam kamai hojik tawrige haibdo ado di haiga puna chatminarasi somna kande car su yaye gari lambi su laye ado sigai hana kare ado yengalake mayam Semain car ni, aduga, saya car murti ni bako, ado murti yang ham docar ke ma'am murti yorum daida semaina, fazatna lagi, semaina dohan lagi fazabana budi hele sigi makagi si thari singje, like red oil raga ni am fazai, fazai tikha, sama tangi matungina, kar kokta budi kokthare do dum phajabane mayam ado murti dum yenghanjarage to samna kandani murti dei si yengalaki ko mayam tega puna chatlaga yengasi kamai lege haido sine Jirebam district ta laiba Ningsingkhul haido ji ta laiba mi budi loina yengada ado ta laiba mi sinadi yengda su mayam yamngani moi damakda video sa special oina semjabani mayam yengasi Nusa am sai mayam ado asiga lairisina thangal general ko asiga laise ado asiga laisina beauty candidate ado asiga laisina pongna barjaba sini ahum si murti ni siga khilise mayam ado si ahum ji laijare ado dum phajabane akoi yam phajabane mayam si ko drone da ka tawra kholaga namade am da drone makti laitrabani na ai namjatre ado siga laijare phajaba singdo mayam su koi balak piyo dum phajabane adum Jengbo lakpiyo mayam adudi makada mukumaga laisang laiba dung ujarake adudi mayam chatlasi bye bye thoba sing video nambi namse amta laite haba ithan kada oibnina video nambase yam farak tare do fajana uchaningasu utpa ngamdre mayam horobiba yade ado mayam haigi channel se subscriber do 5k yodrobane do 5k do yohanbiro mayam gi 1000 dagi 5k yohanbiro ado yamna harauni aizo ado 5k yorakanda mayam keke tawsi khotche ado comment dum haibiramo do mayam video se aije anauba haibidi dum message piba yaba short film gi da matek ko music ka hap haidi khar namgi khanjariba ado namdo mayam kai namsige kamai tawsige dum dialogue gumba lerasi kholasu mayam na dum comment haibiro aduga topic gumba lerasi dum haibiro mayam adudi laisang do mucharage ai puna chatlaga yengasi siga karaga laisang leidoni ko mayam siga karaga sigi turning je se turning am leigane ba adu si turning sita ken taraga leirani do ingalake ado sima thakjine laisang leije siga mami oina khara saida ure video da de uba phangdri ko mayam saida yengalake sina thaina sida akoi hana di dum program ke tawrame khoina nga kan ni ko hosipudi program tawde do si dum si community hall oina leire stage ne somna kan leirina sina community hall ne ado smain leie dum phajana lei sigai su chang pa yai haido geta gi changana sigai oidone ba amaduna stair dagi karaga sig adu oidoi ba ama aina karakpoduna stair oidoi sina masagi main lambi ne bako mare lehau pambi ngi tan haurija ado rubber ju yawe lehau khaga di sale to lehau di sale sitana waiting set ta phamaga kamaina views to lei yengalake waiting set ta phamaga andane mayam jiri hospital ure ko samna kan leise sise jiri hospital ne aduga sumai nam chalaga na adasu sina CRPF game ni haibra gadam haibni ko simada exact haibni ngamdre adu sumai le views se game phajadro se views se ching na pom haibra gadam haidai na ching naga magi hoi na pom hai male sumai le
Walau haiduna sendiri nanti kami kini. Hanya koloi mamin tholami. Lamda magi pore ni pore lamda masida amangba asui baleramba awaba bunangamba idiga china tingkuk tegi like book tegi haida ye. Adugi tungoira pama tungda pore lamda masida ji ne moirang ne khana ngamba ne chenglei ne salai tere na kundale taiba ne tingi tindo thakta leipa Ningsingkhul hanya koloi mamin tholaba pore lamda asida Nongpong tawipa panthogi imabu numitha phaba thawan mata lekha ta daba khongjong nubina lekha daba numit ki mayon chongakpa yengakpa matamda nasi kobo korokti hiangai thagi tarama thuini palakpa chagon chen numi oirame Lerami kabudana kabu kanuga ngana Ningsingkhul laina pului mamin thula kapuri lamdamache ingna tanna pan lawan bidanu haida ye tinje kadaba laje kadaba punama ti khuyum nangina tinda pirage Nasina kauba korong ti poye lamdam asida taba gi hana taba khuyum nangina tindak jawde lamdam poye ya chida ngang na chena laiba khuyum nangina tindak jawde tharui chau buma thui ki khuyum na tindak jawde hana siba Mayai siba puna siba nangi chunarai punchino changba natana chure punama kunjandere oi dare na cha harai khama kai pangba da hoi aina hojale Lagi tabak lu jari mayam, layau masuk hega nada cinjare, ada mayam video sisa lu cinjare ke, untuk makata basu nungai video mayam pulak cike mayam bye bye, ada di mayam nungai lagi video, seksena lagi video bye bye.